Tungan ba sephonggi amasung social media ki maruoiba I pau khara miyamda share tawjage Manipur da thokliba lana sigi matangda Naga Meitei amadi Kuki Phurup ki MLA amadi Minister Singh ngasi Delhi da Wari Sanakhre Mamang sahi gi me ahumdagi Manipur da thokliba irang asigi waroi sinama puraknaba ahanba oina ngasi Ministry of Home Affairs na sinduna Naga Meitei amadi Kuki Phurup ki MLA amadi Minister Singh ngasi numiyungba matung pung amaga makhai tabadagi Delhi gi Khan Market ki Kunsuba Subramaniam Party Markta Laiba Ministerial Hall da Pung Ani Sumna Wari Sanakhre Hairi Mifam asida kari karamba wafam khanaki amadi karamba wafam da irang asigi waroi sinama purakpa ngamgani haiba asi Manipur gi mipum khudimagna yamna khawrangna ngainaba amadi samamnaba ama oiri Mifam asigi mangoinana Delhi dagi phangba thajabi yaba paw amagi matung inna ngasigi mifam asida Meitei gi maikei dagi Wari Sanaba aduda MLA kunna saruk yakhi Maduda Kuki MLA taruk BJP gi National Spokesperson MP Sambit Patrasu yaukhi Naga gi oinasu NPF gi lusingba Minister Awangbong Numai Party asigi Mau gi MLA Dikho amadi Ukhrul gi MLA Ramuibana mifam asida saruk yakhi Adum oinamak Manipur manungda tunganba lengak ama tanduna Kuki Len semnaba honariba Kuki gi maikei Minister Lepau Hakib yauna MLA mangana saruk yakadoriba asida mioi ahum khaktamak saruk yakhi hairi Kuki gi maikei digi mifam asida BJP digi board karakhiba Horticulture Minister Lepau Hakib Tipaimuk AC gi MLA Ngurusanglur Sanate Henglep KB JP MLA Lejamang Hakib Saikot KB JP MLA Paulilan Hakib amadi Independent Mirep oina mikhal mai pakiba Saitu AC gi MLA Haukholet Kipgenna saruk yanaba khangalakhi hairi Wari Sanaba asigi matangda mari leinana NE Live ka Kuki MLA amaga unadana Wari Sanabada Kuki singna taliba separate administration asi phangdriba phawba tangani haina phongdokhi hairi Makha tarakpa update ani suba merger agreement sign tawnaba oina thoglabadi yaba ngamloi haina AAP na phongdokhre India lengang Kuki laloba singa haukiba 2022 gi June kunga mangada Wari Sanakhiba aduda tunganba lebak pigani haina lauthokpa laikhraba matung ngasi Delhi da phamliba mifam asina ani suba merger agreement khuye pibagum oigadoribra haina Aam Aadmi Party Manipur gi activity coordinator Thingnam Biswana na phongdorokle ngasi Manipur Press Club ta pangthokpa pawgi mifam amada wafam asi phongdoloduna Thingnam Biswana na hai karigumba sanari buwari asi ani suba merger agreement gumna hana yana khraba wafam amada sign tawnaba oina thoglabadi Aam Aadmi Party na kaidonung na yaba ngamloi Manipur kaiba natraga kaidaba mutpa natraga muttaba haibasi ngasi gi Wari Sanariba asina lepkadoribani Manipur thogliba irang asi loisinabagi pandamda ngasi Union Home Minister Amit Shah na mayai tangba lawraga New Delhi da Naga Meitei amadi Kuki Phurup ki MLA sing Wari Sanaba silibasi mai pakpa oirasunu haina phongdokhi ngasi New Delhi da Meitei gi MLA mapan Kuki gi MLA manga Naga gi MLA taruk punna numiyungba matung pung amaga makhaidagi Wari Sanaba haukibasi yamna phaba khongthang amani sahi ama hena thengnaduna lagliba lana sigi waroi sinama Wari Sanaba asida mai pakpa purakpa oirasanu Wari Sanaba asida saruk yariba Minister MLA singna irang asigi waroi sinama puraga laglagadi Aam Aadmi Party na taram okani haina mahang phongdokhi Makha tarakpa update ta Meitei bu scheduled tribe list ta salanaba kanna yengsili haiba wafam Minister Joel Oram na phongdokhre Meitei bu scheduled tribe list ta salanaba wafam yengsili haina Ministry of Tribal Affairs ki Joel Oram na pakhum pirakhre Meitei bu scheduled tribe list ta salalu haina Union Ministry of State for Social Justice and Empowerment Ramdas B Atwale na ikiba sithi gi pakhumda Ministry Joel Oram na pakhumasi pi khibani hairi Sahi kayagi mamangdagi Manipur gi maikei kayadagi Meitei bu scheduled tribe list chalalu haina lauduna lakhiba adugi matangda Republican Party of India Atwale gi National Secretary Mahesor Thongnawjam na punna lamai samagi mathakta oigedaba memorandum ama party asigi nation president su oiriba Minister of State Ramdas Atwale da pisin khibagi makha chatharakpa oina Minister Ramdas na minister da amuk hanna serol adumaka loinina sithi thakibani Sithi adugi pakhum oina Union Minister Joel Oram na Manipur khundariba Meitei community bu ST list chalanaba wafam yengsili haina phongdorokhibani hairi Makha tarakpa update ta Delhi da Shanti puraknaba Wari Sanabada Muslim community gi mihut yahon kitabada amuko na pendaba phongdokhre